Indian Constitution के Village Authority Act 1956 की खुदोंगचाबा लौदुना कुकी illegal immigrant Singna Sashinnaba Chang Sijinaduna khundasallakpa की mathakta Yelhoumi Singna phangdaba SG की खुदोंगचाबा singsu Louri haina RPI Athawale की National Secretary Maheshwar Thounaojam na phongdorakli Wangmu awang lekai mera paivina sinduna chin kuki narco terrorist singi mayokta pangthokiba miyamgi mifam amada wafam ase phongdokladuna Maheshwar Thounaojam na hai ek asigi makhada mioi khundaravadi kullama ki mingthol fangbana mapan lamdagi narola changshilakpa kuki singna noba khul kaya paktaknana sandorakli ek asigi khudongchaba lobagi mathakta SC status ki khudongchaba su illegal immigrant sing asina laurakpana ek asi semdoktuna akan makangnon khara thambagi tangai fadaba leire politics ki oiba natraga lana yeknaba amata leitrabasu ifurup ki mangnanaba amadi apunmagi saktam kainanaba torokpa khudingmak thengnagani yellow furup khudingmak punsiduna wakhal taminaraga apunmagi saktam da singnarakliba chen kuki narco terrorist sing maru phangna muthatna bohona minasi haina Maheshwar Thounaojam na makhatana phongdoki tungda sangna akhoi Manipur se anyhow akhoi furup se kalogda bayade maramdi karigino haiba matamda akhoi gi pose akhoi na haidragadi gyan taba ngamoi tasena akhoi gi wari se akhoi na haira khangadabani appointment phangdaba takata de ai gi yumdo sak leiragabu ai appointment ngaigadaba nante anyhow lisela unagadabne singna hairabata aduna mangda phamaga direct akhoi Manipur gi wari se siniko akhoi maitai se siniko kuki se siniko haibase face to face phaminaraga mini manga do ju tara do ju tra nga do ju phaminaraga wari sina mathau tai memorandum official langselam bai haibase pani khangoi paroi khangoi pa supa param dam su yai haibase singna hairabata aduna moina torok tab sidan tongano oire ai gi pandam di oi gi badi karino hujisu oire chat chu chat khini karino haiba matamda akhoi gi wari se akhoi na lead ba ya